ngasi numida wairam phongkhiba tongan tonganba manipuri se phongsing amasum thokhiba thawdo wathoksingdagi maruoibe I pausing khongasaraga manipur top channel gi maikedi myamda thamjagi ahanbada BJP na manipur da makhatana lengak paikhigani Amit Shah Bharatiya Janata Party BJP na manipur da makhatana lengak paikhigani haina Union Home Minister Amit Shah na thajap phongdokre Wapamasi New Delhi da leiba BJP gi headquarter da pangthokiba BJP National President JP Nadda amadi Home Minister Amit Shah gi apunba press conference amadi Union Home Minister Amit Shah na phongdokibane maana makhatana hai center amadi state lenga animakna sing amadi tamgi marakta leiramba khenabadu loisin hananaba amaga nungsinana leiminanaba thabak pekhat minaki haidadun state asida BJP na amuhana lengak semgani state asida blockade ban khatna sainaba amadi drug tegi organic farming medical institutions sing amadi atop sing onthokpa ngamle PM Modi amadi Manipur gi Chief Minister Berena Singh amadi tamgi marakta leiramba khenaba sing adu loisin hananaba akan mamongdo khonaki haiki mahakna hai Bharat Sarkar na Ukraine da oiriba Phibam gi matangda January thadagi hauduna yengsinduna leirakhibaga loinana lana awaba nangalabeleba asidagi Bharat masa sing mai pakna puthorokpa ngamba sina Houjik2 chathariba assembly poll singda asawa positive impact ama piba ngamlagani BJP headquarter pangthokiba pawg mifam amada maki wafam asi phongdokladuna Amit Shah na makhatana hai Bharat Sarkar na Ukraine da leiriba Bharat masa singda yamna ngalingai February 15 advisory ama issue tawkhibani madu matung February 15 Russia na Ukraine da mathaki military gi lan hawkhibani Sarkar asina January thadagi hauduna Ukraine gi Phibam da yengsinduna lakhibani hauju phawba Bharat masa lising 13 da yorakre makhatana flight kya Bharat masa sing puduna lakhigani thawong asina evacuation da amadi miyam da asawba mami ama piba ngamlagani haina sana phongdokhi Ukraine gi Bharat masa sing puraknaba Sarkar asina operation Ganga su hawdokhibani Amit Shah na makhatana hai Sarkar sina Ukraine ga naknaba leibak marida Russia marol ngang mangamba tim mari su thakre amadi control room su semkhre March mari fawra Ukraine gi Bharat masa lising 13 mai pakna phothorokre Houjik2 thariba Russia gi military lana maram oiraga Ukraine gi nongthaki lambi su February 13 dagi thingjin khibana Ukraine da panduna leiriba Bharat masa sing Romania Hungary Slovakia amadi Poland na singba thangnaba lebak sing fawduna nongthaki lambi da puduna lakpani haina supalakli amaromdana mikhal gi mathau pangthokiba security personnel amasu lekhidre soibedagi kapthokiba oiramba yabagi singnaba leiba atopa case amada hawkiba numaijing numita none police station gi manungsana leiba school amada masagi service rifle na masa matomda kapsinjakiba BSF personnel adu lekhidre thawdo adu numaijing numiki ayuki pung 3 lom taba matamda security personnel aduna election duty gi damak lakpada Tengkonjang Higher Secondary School thokibani haina police ki source amana phongdokhi thawdo du soibadagi kapthokiba oiramba yabagi singnaba lei hainasu source asina makhataki police na makhatana phongdokhibada leikidraba miyaidu Orissa gi Kanjandagi Rabindranath Sahu apokpa M Narsinga Sahu ni hairi amaromda sayesi gi February 19 na pangthokiba ahanba tangaki mikhalda Kaksing district ki manungsana leiba Kaksing Ibungo parengdagi Naurem Ibo soba kauba Nipan subi MR gi Halbidar ama Fezol district ki manungsana leiba Tipai muk AC gi Senbon Mikhal gi mathok pangthokona masagi service rifle masa matomda kapsinjakre thawdo duga mari leina lokhotkiba UD case number 01/2022 PBG PSUSA 174 CRPC gi matung ina soibedagi numai kapthokiba oiramba yabagi singnaba lei haina supalli Atopa pawamna asumna pungkun marigi total shutdown sokolakli KSO Sadar Hills ki General Secretary butha sigi sachat ahumda Manipur Police na tamthina phurakhiba thodok yaningdaba phungdoktuna KSO Sadar Hills na March 8 ki ayuk pung manga dagi March saisat nipan ki ayuk pung manga fawba kangpokpi district ta kauriba pungkun marigi total shutdown mapung fana sakot kini haina all tribal student unions Manipur asumna thadorokpa serol amana hairi Serol asina hai KSO gi General Secretary Phurambada Sienaba Police Commando singgi mathakta sabsabe action lokhatkadabani loinana KSO Sadar Hills amadi Kangpokpi district ki CSO singna kawkhiba pungkun gi marigi total shutdown da asumna mapung fana sakotkani haina Serol asina sumakhatarakli makha satharakpoina to papawman hingliba miyuema voter lista sihalamle ngarang pangthokiba ni suba tangaki mikhal sugunu AC gi polling station amada vote thadaba sangluba nupiyama hingna sian khibadagi vote thadabai phangdana ningba kaina tholakre hari
Hingna hingna sienkraba nupi adugi maming sugunu kendra gi manung sanba kaksing khunau lamhaba lekai digi sarangthem bala se kuntraga mari apokpa sarangthem sanatoma kawi bala ngarang tampak yum lower primary school polling station 39/9 close A the bot thadaba sangmada maku sire haina voter list gi kakthalambani balan hai hingliba aigi ming voter list gi karigi kanagi ayaba lawraga kakpano haina hangnaduna isagi ayaba yauduna aigi ming voter list gi kakthalamba haibisi voter amagi right matpani handak pangthokiba MP gi election nasu ai vote thadaki adubu ngarang pangthokiba mikhalde ai bu hingna sihanduna vote thadaba yankidre Sahi manga ngai duna laklaga constitution piriba vote thadabagi hak matpani thawong si BLO singna mathau ningthina pangthok tabagi kudamne asiguma thawdok makhatana thoktana ba mari leinaba singna ahenba miyeng sangbina ba appeal tokhi loisilakpo ina topa pawmana Ukraine da panduna leirakhiba India masa lising taragum doiga satret puthorakre Houjik lan mayukna dunu leiriba Ukraine tholakpa ngamdana panduna leiriba India masa lising taragum doiga satret haukiba sayuldagi haukiba akhanaba flight singda soyangam yaudana mayumdu yorakre haina India lengakna thokiba statement amada fongdokre Ukraine gi maruoiba city singda lan makha satribana India lengakna akhanaba flight singadu civilian flight singi oina Ukrainian air space thingjin khiba maramna yumthangnariba leibak sing Poland Slovak Republic Romania amadi Hungary dagi operate tawri ngasi sejinakiba civilian flight singadu Budapest dagi manga Sociebat dagi mari Kosis dagi amadi Rajesh Zogdagi anini haina official gi oiv statement amana fongdoki Ukraine dagi India masasing puthornaba India langana sangsiliba mission operation Ganga gi sarama oina Hungary Poland Romania amadi Slovak Republic ki border crossing points singi khutangda control center kunga taret semgale Ukraine gi Indian embassy na tweet tawuna thadurakhiba warol amada pisosin gi city dagi India masa khudima hongdorakle amadi lan mayuk nariba sumi city desu miyeng thamli haki Hiramasi matana oirakliba situation sing kupna yengsinanaba Prime Minister Narendra Modi na sayol ahum subna awang mathaki mifam sing pangthukli government asina Ukraine da panduna leiriba India masa sing hondokpagi thabakta mateng pangliba lebak singda minister sing su thari loinana Prime Minister na Ukraine gi Volodymyr Zelensky amadi Russian President Vladimir Putin nasu khana nainabagi thabak sing sa thaba laikre haina pausna makhatana su palakli Aduga ngasi goinati myam pau simatang ase lusinjarage amasum pathoksa bisida soikiba lankiba kya yarok su myam ngakpi geni amasum matam ge ba maru bi pau su myam da lepa leitana sinel sigi mekedi gi myam na thamjagi han su pijari du myam hauji Ukraine amasum Russia ni gi marak tholiba conflict war sigi matang su anaw i pau su myam na matam sana update pijarake and hauji goinati myam matang sa kainarasi thank you